Thalongi MLA Bungzagina Jomi Kuki Mar Community ki Legislature Labor Union Territory ki Mongda Separate Administration PBO Haina Prime Minister da Ayba Charon Pisengkray Bharat ki Prime Minister Narendra Modi na ngarang Manipur da lakpa ki khudong saba lauguna Thalon AC ki MLA Bungzagin Balte na Jomi Kuki Mar Community ki oiba Legislature Labor Union Territory ki Mongda Separate Administration PBO Haina Taksin Prime Minister da Thaba Cherol Amada MLA Bungzagin Balte na Phongdokhre Lisingani Kulhumdoi gi May Ohumdagi Haukiba Erang asida May gi Tangni Marida Che Minister Office tagi Secretary gi meeting ama Yauraga Tolakpada Mahaku Miyoi Kharana Kutharakpadagi Tamtina Asok Apan Nangke Adubu Thaudok adugi matangda hauzik phawba CBI natraga NIA na thizinbagi Wapham leite Erang asina maram oiraga Jomi Kuki Mar Community gi miyam Imphal Valley dagi tokhaina leire Kunai Londasu Imphal Valley ga khaidoknare haiduna Indian Constituency gi Makhada Legislature Labor Union Territory gi moongda Separate Administration PBO masina tungkoina Santi purakpa ngamgani amadi Administration da khudong sahangani hairi Zeroladuna Makhataduna hai MLA gi demand ase Suspension of Operation gi khutangda wari sanaduna Kuki National Organization amasong United People's Front UPF na political solution amagidamak taksiliba asiga manana chatkani hairi nampudu tawduna santi thambana Manipurda tangdu leitaba phibamda mayokna handanabagidamak mahaki wakat asi awangwa thakta khanabiu hairi Prime Minister na Manipur gi Erang loisinabagi wafam amata palamdaba laibak thibani okram ibobe Prime Minister Narendra Modi gi Manipur khongsat asi miyamna karigumba wafam amata gi asa tawningai leite state asida thogliba sahi ani helaba Erang asi loisinabagi matangda wafam amata palamdaba asi Manipur miyam gi oina laibak thibani haina CLP leader okram ibobe na Phongdokhre Babuparada leiba CLP leader asigi quarters da pangtokhiba paumisinga wanaba amada mahakna makhatan hai state asida komja Lisingani Kulhumdoi gi May Ohumdagi Haugna Thokliba Laibak Thiba Erang asina sahi aniga thamari henzilaklaba matungda Prime Minister Narendra Modi na Ngarang state asida laklamba asida state asida lairiba miyamna tha kunipa helaklaba Erang asigi tungkoiba warishin ama puraklagani haina miyamna asa torambani adubu PM Modi na Charchampur amadi Kanglada pangtokhiba miyamgi mifam aduda state asida thokliba Erang asi loisinbagi matangda karigumba roadmap amata hairamdaba asi laibak thibani haike Mahaki warol sing aduda national highway sing da pre-movement tawhannabagi matangda amadi state asida thokliba Erang asina maram oiraga miyoi lising humpu henbana relief camp sing da lairiba asigi matangda wafam amata thamlamdei loinana IDP sing asi mahausa gi phibam hanzilanaba tokhaiba package pibagi wafam amata palamdei state asigi territorial integrity gi wafam ase kari sukhangdabana palamdare atopa state sing da ising isau thokpada lupa crore kayagi sempam on spot ta lakthokpagum Prime Minister na IDP sing rehab amadi resettlement ki damak lupa crore chawngada kina crore lising amagi package lakthokpam thoi masini duna logadabana te pifam thokpane Prime Minister na Manipur da laglabade lamdam asida ingtappa laklagani haina panaramba adugi onatainaba oire asa amata tawningai leite haina okram ibovina Phongdokhre Narendra Modi down lauguna MPP youth wing na khongjang jangsinkhre Manipur gi miyoi kya ama harankhre yungkai kya mai thabagi mathakta mayum makai leitana lajenari bamyoi lising humpugi tengtha kholadu matam chana tabi kide haina Pendaba Phongdoladuna Manipur People's Party MPP gi youth wing na Narendra Modi down haiba kholausing lauguna khongjang jangsinkhre youth wing gi president lusing bamyoi yankhai rom na makhuta placasting paiduna ngarang nungtil pungani rom tarakpada Imphal gi Polo Ground maningda leiba MPP gi office ta ki tolake makhoi bu mafam duda hana ngaiduna leiba Manipur Police ke personnel singa thingke athing badam khaiduna naha sing adu BT road tamna chanthorake police na koitan taraduna youth wing ge volunteer sing aduga yamna sauna mongna ke adu mapu thaudok adu asok pandi yaukhide haire Supreme Court na leba ke ama phampumna makta bomla thaba thingna ba khangankre Supreme Court na Delhi amasung National Capital Region NCR khakngatana lebaki mafam pumna makta bombla thaba thingna ba khangankre lebaka sida lairiba citizen khuding makta pollution akaiba pihandana bagi pandamda athingba ase India gi mafam pumna makta chana hangadabani haina Supreme Court na Phongdokhre Delhi amasung NCR region da chahi amaram bombla thaba thingbagi mayokta firecracker manufacturer na file torokpa application amagi hearing chathaduna Chief Justice Bhusan R Gavaina lusingba
bench amana haike Delhi amasung NCR khaktada pollution thogandanaba thorang lokhatpa yaroi lebak asigi mafam pumnamakta bombla thaba tingduna pollution thogandanaba thorang lokhatpam thoi Justice K Binod Chandra na su yawba bench aduna makata na haike bombla thabana nungsit molhanbaga loinana noise pollution thokanduna mioibagi haksel da sauna akaiba pi haiba pumnamakna khangnaraba wafamne bombla saba amasung yonba singna court ke well adu singnaraduna file tawrakpa petition amana haike madude bombla sabagi industry asina imung kayagi hingnabagi lambi oiribane sahi amarom athingba thamlakkiba sina maram oiraga mioi kayagi hingnabagi lambi da sauna apanba pire petitioner shinge maikaida lepkiba senior advocate Dama Sesadari Naidu amade ke Prameswana haike madude nungsit morpagi sang handahanabagi pandamda green cracker season na naba yahanabagi wafam pukhalaba fawba kona yaba pidre komjali singani kuntare kuni pan fawba bombla sanabagi license pirabasu court ke athingwas na maram oiraga firecracker industry makhata na bombla sanabagi kudong sabal lehendre haina Association of Fireworker Traders and the Collective amadi Haryana Firework Manufacturer na wakalakkibane an kaina mitop khunda handanaba Churachampur miyamda governor na appeal tawkre ngamkhai lansilaktuna sangsilakpa mitop sing an kaina Churachampur district manungda khunda handanaba governor Ajay Kumar Balana district asig miyamda appeal tawkre Prime Minister Narendra Modi sarugyaruna ngarang Churachampur gi peace ground da pangtokhiba miyamgi mifamda wangaladuna governor Ajay Kumar Balana mahaki wafam asi phongdoloduna mahakna hai government na illegal immigrants singi mathakta Sapsaba thabak sing lakhatkani mapal lebak taki changlakpa miyoi singna aikhoigi lamda encroach tawrakpa aikhoina ayaba piroi illegal immigrants ki ilairiba issue asi loisinaba center amadi state government animangna sapsaba thabak sing lakhali IDPC amuk hanna khunda laita hannabagi matangda paladuna governor Ajay Kumar Balana hai tangkak ahum lakthokna IDP sing masagi miyumda hanjil haduna lehenna ba lengakna thorang lakhotpaga loinana ahenba security force sing thamduna safety amadi stability gi thabak sing lakhotpa hore connectivity infrastructure education amadi healthcare center fagat hanaba akanba mijeng thamle ngasi lamdamasi miyamna mayoknariba amadi thengnariba awabasing ekoi punamakna ure maramasina peace development amadi strict purakpa ngamnaba puna honaminaba hainasu phongdokhi mahangna makha taraduna hojikti dialogue taruna lairiba issue mayam asina loisinaba honariba lam mautam oire Manipur asi hena united oiba amadi sakhotpa lamdam amma oiraklakani haibagi thajaba thamladuna ingtappa lamdam ama lakna bhanabada aikoi punamaki thodang longminasi border district ama oibana Churachampur asi state asigi yamna maru oiba wapham ama oibana lambi thong amadi infrastructure fagat hanaba lengakna thabak kaya lokhali hainasu governor Ajay Kumar Balana makhatana phongdorakte Susila Kakirbo Nepal gi interim prime minister oina wasak lokre political gi sarang na bathok laba Nepal da hane gi chief justice Susila Kakirbo interim prime minister oina wasak lokre army president Ramchandra Paudel amasong zendi protest ke leadership onaduna wari sanaraba matungda parliament dissolve tawraga achamba thawaram ama pangthoktuna Susila Kakirbo interim prime minister oina wasak lokibane Kulman Jingsing of Prakash Aryal amade Balanda Samsu minister oina wasak lauke Nepal gi interim prime minister oina wasak laukraba Susila Kakirda lebak asige prime minister Narendra Modi na thagadu hai phongdokhre social media platform X ta thagalakpa warol amada Modi na hai yumlon naba lebak ta ingtap phibam hanjil hanna honabada India na angamba thakta mateng pangna thaudang Loguna lay ngasi interim prime minister oina wasak laukraba Susila Kakir Nepal gi ahanba nupi chief justice ni Thawbal gi mafam kadasu PM gi khongsa janingda phongdokuna khongjang changsinkhre Prime Minister Narendra Modi gi nomu gi oiba Manipur khongsa janingda phongdokuna ngasi Thawbal district ke tongan tongan mafam singda maira paibi singna kholaw ke laguna khongjang changsinkhre Thawbal district ke sanga yumpam nilong alapti Thawbal laisang them nongpok sengmai amasung khangabok lamlong kaithelda maira paibi singna makhuta placard paiduna sit in protest aduda Prime Minister Narendra Modi go back Manipur dagi afas palautho India government ke divine and rule policy khudak lepu Manipur gi waroi sil pura o haiba
ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜ 13ꯒꯤ ꯑꯄꯨꯟꯕ ꯂꯣꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯏꯃꯥꯁꯤꯡꯅ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯄꯥꯡꯊꯣꯛꯈꯤ NSCN GPRNKꯅ ꯅꯥꯒꯥꯂꯦꯟꯗ ꯐꯦꯛ ꯀꯔꯦꯟꯁꯤ ꯔꯦꯀꯦꯠ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯏꯁꯥꯛꯅ ꯂꯤꯗ ꯇꯧꯕ NSCN-Kꯅ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯐꯦꯛ ꯀꯔꯦꯟꯁꯤ ꯔꯦꯀꯦꯠ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯔꯦꯀꯦꯠ ꯑꯁꯤ NSCN-K ꯀꯥꯔꯣꯡ ꯕꯨꯁꯦ ꯑꯇꯣ ꯀꯤꯁ꯭ꯋꯔ ꯍꯣꯀꯣꯇꯣ ꯕꯨꯁꯦꯅ ꯆꯤꯐ ꯐꯥꯏꯅꯥꯟꯁꯔ ꯑꯃꯁꯨꯡ ꯃꯥꯁꯇꯔꯃꯥꯏꯟ ꯑꯣꯏꯔꯒ ꯆꯂꯥꯏꯕꯅꯤ ꯍꯥꯏꯔꯤ ꯏꯁꯥꯛꯅ ꯂꯤꯗ ꯇꯧꯕ NSCN GPRN-ꯒꯤ MIPꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯇꯣꯁꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯑꯣꯒꯁꯠ 18ꯗ ꯗꯤꯃꯥꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯦꯛ ꯀꯔꯦꯟꯁꯤ ꯅꯣꯠ ꯂꯨꯄꯥ ꯂꯥꯈ 9ꯒ ꯀꯣꯟꯅꯅ ꯐꯥꯈꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ NSCN-K ꯀꯥꯡꯒꯣ ꯕꯨꯁꯦꯒꯤ ꯑꯇꯣꯀꯤ ꯂꯣꯛꯁꯀꯔ ꯍꯣꯀꯥꯇꯣ ꯕꯨꯁꯦꯅ ꯂꯤꯗ ꯇꯧꯔꯒ ꯁ꯭ꯄꯣꯟꯁꯔ 9ꯅ ꯕꯦꯛ ꯇꯧꯔꯒ ꯐꯦꯛ ꯀꯔꯦꯟꯁꯤ ꯔꯦꯀꯦꯠ ꯑꯁꯤ ꯆꯂꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯐꯦꯛ ꯀꯔꯦꯟꯁꯤ ꯔꯦꯀꯦꯠ ꯑꯁꯤ ꯒꯨꯋꯥꯍꯥꯇꯤ ꯏꯇꯥꯅꯒꯔ ꯑꯃꯁꯨꯡ ꯅꯥꯒꯥꯎꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯕꯦꯁ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯦꯛ ꯀꯔꯦꯟꯁꯤ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯁꯦꯟꯐꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯖꯦꯅꯨꯏꯟ ꯀꯔꯦꯟꯁꯤ ꯂꯨꯄꯥ ꯂꯥꯈ 15ꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯈ꯭ꯔꯦ ꯐꯦꯛ ꯀꯔꯦꯟꯁꯤ ꯂꯨꯄꯥ ꯂꯥꯈ 9ꯅ ꯃꯤꯖꯣꯔꯥꯝꯗ ꯖꯦꯅꯨꯏꯟ ꯀꯔꯦꯟꯁꯤ ꯂꯨꯄꯥ ꯂꯥꯈ 3.5 ꯑꯗꯨꯒ ꯗꯤꯃꯥꯄꯨꯔꯗ ꯐꯦꯛ ꯀꯔꯦꯟꯁꯤ ꯂꯨꯄꯥ ꯂꯥꯈ 10ꯅ ꯖꯦꯅꯨꯏꯟ ꯀꯔꯦꯟꯁꯤ ꯂꯨꯄꯥ ꯂꯥꯈ 9ꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯈ꯭ꯔꯦ ꯐꯦꯛ ꯀꯔꯦꯟꯁꯤ ꯂꯨꯄꯥ 50,000 ꯅꯝꯕꯒꯤ ꯂꯨꯄा 10,000 ꯄꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯐꯦꯛ ꯀꯔꯦꯟꯁꯤ ꯂꯨꯄꯥ ꯂꯥꯈ 1 ꯑꯗꯨꯒ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5 ꯄ꯭ꯔꯤꯟꯠ ꯇꯧꯏ ꯍꯥꯏꯔꯤꯕ ꯔꯦꯀꯦꯠ ꯑꯁꯤ 2019 ꯗꯒꯤ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯆꯂꯥꯏꯗꯨꯅ ꯃꯜꯇꯤ ꯁ꯭ꯇꯦꯠ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ